Ngasi mayam aigi kainose insang je ngasi mathel loina sigi ngapai je si thaga ne si saugi anobane se maroina pakpi ji kha thaga thongjarage aduga sigi mayang ton je ai yum dagi hekjabani sigi mayang ton siga maroi siga lapu thoro siga tawga si yangang laje to aina thamjabane bako urum da phawdi smai sangne ba ado si aina hakungi thamjabane ado si tha sida tawga paknam ama namjarake aduga se rau maja khitang je si ama tawjarake ngasi gi maten je sumaina oina tawjarage sumaina han thajan nan thamage oren tot pa loiga thaklau hapa yana wain tawun ji paknam gi hana semba horage soirage khayam kaktake kaino wa kana mayon yawun haw paknam gi hana soirage la putroje masang wain dawdan wa sumaina tang len thage aduga soi ki sumaina pawrap yawun hawuni paknam da sumaina kai lai ji khar yaw han da din mahaw do bo an maroi jong soirage maroi je leirak padadi ai gi phatta na leiru re adu leirak pad yam to ni samaga tabada yam thole sida saugi thong bai kitang hana soidare saugi thong mo na pakpi thak ka di yan paknam je na pakpi je khak tare yam dong mal ji soi ba loi rabani na sumaina maru marang kitang ama sumaina chaisalage oren tot pada dum nam gini adagi sing kitang ama hape sing je le masu haram sumain thaan thum je thaage sumaina namadong male thum khara ma thak chare si tot lani se sum se tot laga sida hapchal lage hana ngasi di beson je piket oina le di paknam tot pa hawage injang di saugi ni na kui roi ba si loi chalaga hangat la kan da injang thong ba hawat pe ngasi di mo te pa taw je akang boin taw je ni sagala abani na paknam mangga saugi thong bangga la pui rom bangga paknam mangga taw hawra ani paknam nambai ba ngari yang ge hawe ngari na magana haw ba hele marui hana noi nói thật là lỗi nó smart uy lẩu hay lỗi thật là vậy nằm như vậy rồi bị sôi hấp rất là cái bị sôi hấp rất là cái nhà nên nó khai xin mà đi lỗi hấp cái smart nó tôi còn người là cái gì kan là cái sinh kitang tha đó là cái smart nó nuôi vào kan rồi kan nó đúng nhà này segi mayang ton je apcha lage adum chang na hake kitang kalle sing kitang tha ge khuchi ka no to bun sumaina paknam da mayang ton hapa je manam nam chi paknam mayang ton noi chan da ge Boleh sih lo salane
ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯇꯣꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯍꯥꯞꯆꯜꯂꯅꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯄꯥꯔꯞꯅ ꯑꯗꯨꯝ ꯅꯝꯃꯒꯦ ꯌꯥꯔꯦ ꯈꯨꯠ ꯑꯃꯨꯛꯇꯪ ꯍꯥꯝꯗꯣꯛꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯏꯉꯪꯂꯥ ꯃꯅꯝ ꯅꯝꯅꯕꯅꯦꯅ ꯌꯥꯏꯉꯪꯂꯥꯁꯦ ꯊꯥꯏꯅ ꯌꯥꯏꯉꯪꯂꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯋꯦ ꯂꯥꯁꯦ ꯁꯣꯝꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯊꯛꯆꯤꯜꯂꯅꯤ ꯅꯥꯀꯜ ꯑꯃꯁꯤꯅ ꯁꯥꯡꯒꯅꯤ ꯁꯨꯃꯥꯏꯅ ꯊꯛꯆꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯥꯛꯅꯝꯒꯤ ꯁꯦꯝ ꯁꯥꯕ ꯑꯩꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯤ ꯊꯥꯡꯀꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯇꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯇꯋꯥꯗ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯗꯣ ꯑꯗꯨꯅ ꯐꯔꯦꯅ ꯑꯩꯗꯤ ꯄꯥꯛꯅꯝꯁꯦ ꯁꯨꯃꯥꯏꯅꯗ ꯅꯝꯃꯤ ꯁꯤꯗꯩꯁꯤꯗ ꯄꯥꯛꯅꯝꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯒ ꯁꯧꯍꯜꯂꯒꯦ ꯁꯨꯃꯥꯏꯅ ꯊꯝꯈ꯭ꯔꯒꯦ ꯁꯤꯃ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯉꯥꯁꯨ ꯇꯥꯎꯖꯔꯛꯑꯒꯦ ꯏꯟꯖꯥꯡ ꯃꯍꯤ ꯁꯧꯗꯣꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯊꯝꯖꯩ ꯁꯧꯒꯤ ꯊꯣꯡꯕꯒꯤꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯖꯔꯒꯦ ꯍꯥꯟꯅ ꯏꯟꯖꯥꯡ ꯃꯍꯤꯁꯦ ꯕꯣꯡ ꯕꯣꯡ ꯁꯧꯔꯦ ꯑꯗꯨꯅ ꯑꯩ ꯉꯥꯁꯦ ꯊꯥꯛꯆꯤꯟꯖꯔꯒꯦ ꯍꯥꯟꯅ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯊꯥꯛꯆꯤꯟꯖꯔꯒꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯀ ꯁꯤꯡꯒ ꯑꯃꯨꯛꯇ ꯊꯥꯛꯂꯛꯈꯤꯒꯦ ꯁꯧꯍꯟꯈꯤꯒꯦ ꯍꯩꯔꯤꯕꯣꯞꯀ ꯁꯤꯡꯒ ꯊꯥꯛꯆꯟꯈꯤꯒꯦ ꯁꯤꯡꯁꯦ ꯍꯥꯟꯅ ꯊꯥꯛꯂꯛꯑꯒꯦ ꯏꯟꯖꯥꯡ ꯌꯥꯝꯗꯤ ꯌꯥꯔꯅꯤ ꯁꯤꯅ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯁꯤꯁꯨ ꯁꯤ ꯊꯥꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯧꯒꯤ ꯍꯥꯞꯆꯤꯜꯂꯗꯣꯏꯅꯤ ꯕꯥꯟ ꯊꯥꯛꯄ ꯂꯣꯏꯈ꯭ꯔꯦ ꯍꯩꯔꯤꯕꯣꯞꯁꯤꯡ ꯊꯥꯛꯑꯦ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯑꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯥꯛꯑꯦ ꯑꯗꯨꯅ ꯁꯧꯒꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯁꯧꯒꯤ ꯍꯥꯞꯆꯜꯂꯦ ꯁꯧꯒꯤ ꯍꯥꯞꯆꯟꯕꯒꯤ ꯁꯨꯃꯥꯏꯅ ꯈꯥꯕꯩꯁꯤꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯁꯧꯒꯤ ꯊꯣꯡꯕꯁꯨ ꯉꯥꯒ ꯊꯥꯛꯆꯜꯂꯒ ꯁꯧꯍꯜꯂꯤ ꯑꯗꯒꯤ ꯄꯥꯛꯅꯝꯁꯤꯁꯨ ꯑꯃꯨꯛ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛ ꯆꯪꯈꯤꯅꯤ ꯑꯗꯨꯅ ꯁꯤ ꯉꯥ ꯇꯥꯎꯅꯕ ꯊꯥꯎꯁꯦ ꯍꯩꯔꯒ ꯉꯥ ꯇꯥꯎꯖꯔꯛꯑꯒꯦ ꯂꯣꯏ ꯍꯩꯖꯤꯜꯂꯒꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯃꯒ ꯊꯥꯛꯈꯤꯒꯦ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯧꯍꯟꯖꯔꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯧꯒꯤ ꯊꯣꯡꯕꯅꯤꯅ ꯀꯨꯏꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯩ ꯃꯨꯊꯠꯆꯔꯒꯦ ꯑꯩꯅ ꯉꯥꯁꯦ ꯄꯤꯛꯄꯅꯤꯅ ꯃꯀꯨꯒꯗꯤ ꯈꯦꯠꯆꯗ꯭ꯔꯦ ꯑꯗ ꯈꯦꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯕꯨꯛꯁꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯁꯥꯏ ꯀꯨꯞꯇꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯌꯨꯡꯅ ꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯩꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦ ꯊꯨꯝꯁꯦ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯏꯒꯦ ꯁꯨꯃꯥꯏꯅ ꯇꯣꯠꯀꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯉꯥ ꯊꯥꯗꯔꯒꯦ ꯉꯥꯁꯦ ꯊꯥꯗꯔꯒꯦ ꯉꯥ ꯃꯃꯤꯠꯁꯦ ꯆꯥꯕ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯅ ꯂꯧꯊꯣꯛꯇꯣꯏꯅꯤ ꯄꯥꯛꯅꯝꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯊꯥꯡꯒꯠꯂꯤꯁꯦ ꯀꯩꯅꯣ ꯌꯦꯡꯉꯒꯦ ꯃꯨꯜꯂꯝꯃꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤ ꯃꯨꯟꯗ꯭ꯔꯁꯨ ꯀꯩꯅꯣꯗ ꯇꯋꯥꯗ ꯅꯝꯈꯤꯗꯣꯏꯅꯦꯕ ꯃꯨꯟꯕꯗꯤ ꯃꯥꯜꯂꯦ ꯂꯥꯒꯁꯦ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯏꯁꯦ ꯀꯟꯁꯤꯜꯂꯦꯗꯣ ꯄꯥꯛꯅꯝ ꯅꯝꯅꯕ ꯊꯑꯣꯏꯅ ꯂꯩꯔꯒ ꯊꯝꯃꯤꯅꯤꯁꯦ ꯇꯋꯥꯒꯨꯝꯕꯗꯗꯤꯅꯦ ꯊꯨꯝꯒꯨꯝꯕ ꯇꯥꯕ ꯑꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯕꯁꯦ ꯄꯣꯛ ꯄꯣꯛ ꯄꯣꯛꯈꯥꯏꯔꯒ ꯍꯦꯛꯇ ꯇꯠꯂꯦꯕ ꯑꯗꯨꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯁꯤꯒꯤ ꯆꯐꯨ ꯃꯈꯨꯝ ꯑꯄꯥꯛꯄꯁꯦ ꯑꯩꯅ ꯄꯥꯛꯅꯝ ꯅꯝꯅꯅꯕ ꯉꯥꯅꯝ ꯅꯝꯅꯅꯕ ꯊꯑꯣꯏꯅ ꯁꯤ ꯊꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯊꯥꯡꯀꯠꯆꯔꯦ ꯍꯧꯖꯤꯛ ꯉꯥꯁꯦ ꯃꯈꯟ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯀꯦ ꯄꯔꯦꯡ ꯊꯥꯅꯦ ꯑꯣꯜꯂꯒꯦ ꯁꯨꯃꯥꯏꯅ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯀꯅꯤ ꯂꯪꯒ ꯍꯦꯜꯂꯦ ꯁꯤ ꯃꯈꯟ ꯑꯃꯇꯪ ꯑꯣꯟꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔ ꯌꯥꯔꯅꯤ ꯁꯣꯝꯒꯤ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯁꯜꯂꯝꯃꯦ ꯀꯜꯂꯦꯕ ꯀꯟ ꯂꯥꯎꯋꯦꯕ ꯆꯕꯦꯠꯅꯗꯦ ꯉꯥꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯀꯣꯠꯊꯔꯒꯦ
ꯂꯣꯏꯔꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯄꯥꯛꯅꯝꯁꯤꯁꯨ ꯃꯨꯜꯂꯦ ꯊꯥꯡꯊꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯗꯣꯡ ꯉꯥꯜꯂꯍꯧꯁꯦ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯎꯌꯥꯟꯁꯦ ꯊꯥꯡꯀꯠꯂꯒ ꯍꯦꯛ ꯍꯩꯕꯅ ꯐꯕꯖꯥꯠꯅꯤꯅ ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡ ꯊꯤꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯉꯁꯤ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯄꯥꯛꯅꯝꯁꯦ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯄꯥꯛꯅꯝꯁꯦ ꯃꯥꯅ ꯏꯁꯇꯤꯜꯒꯤ ꯇꯥꯏꯞꯇ ꯉꯥꯟꯕꯅꯤꯅꯅꯦ ꯀꯥꯁꯟꯕꯗꯤ ꯀꯥꯁꯜꯂꯔꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯀꯥꯁꯟꯅꯕ ꯇꯧꯗ꯭ꯔꯦꯕ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯍꯥꯞꯄꯒꯦ ꯄꯥꯛꯅꯝꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤꯅ ꯌꯥꯝ ꯁꯥꯏꯌꯦ ꯅꯥꯀꯣ ꯌꯥꯗ꯭ꯔꯦ ꯂꯐꯨ ꯊꯧꯔꯣꯅꯤꯅ ꯃꯔꯤ ꯁꯝꯅꯩꯌꯦꯕ ꯍꯟꯗꯛꯇꯤ ꯁꯝꯅꯔꯛꯇ꯭ꯔꯦꯗꯣ ꯀꯩꯁꯨ ꯇꯧꯗꯦꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯎꯅꯦ ꯆꯥꯛ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯌꯦꯡꯉꯒꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯉꯄꯥꯏꯒ ꯊꯥꯛꯄꯅꯦ ꯍꯥꯎꯋꯦ ꯄꯥꯛꯅꯝ ꯃꯆꯦꯠ ꯑꯃꯃꯨꯛ ꯌꯦꯡꯉꯒꯦ ꯑꯁ ꯉꯥꯅꯝ ꯊꯣꯡꯕꯅꯦ ꯄꯥꯛꯅꯝꯁꯤꯗꯤ ꯁꯧꯒ꯭ꯔꯤꯗꯩ ꯑꯃꯨꯛ ꯍꯦꯜꯂ ꯂꯩꯔꯝꯃꯦ 미리간 맛이 하오에. 맛있지? 마음에 들어. 이런 하오리 한테 또 이제 비디오 좀 땅지를 놓으셨는데.